अहानबद हौजु फाउगी मरोइबा पाउ पिजरी तोंगान लालहौबसिंगी जनरल स्ट्राइक चथरी डेंगी की केस कया हेंगलकलबसु मरी लेनबा डिपार्टमेंट लौखतम थोकप थबकसिंग लौखतबदगी मियोय कया पेनड्रे अमदे एनपीपी मणिपुर के फैक्ट फाइंडिंग कमिटी के चेयरमैन एमएलए खुराइजम लोकेना शिलोंग की रेड लैंड लाइबा मणिपुर भवन राजबारी की फिबम येंसिनख्रे खुरुमजरी आईएसटीवी पाउ मेरंग ताबिरी पुनमकपु तरामनोक चुरी हाउस फॉबगी मरुबा पाउसिंग मियाम द पिजरी मणिपुरना इंडिया द तिनखिबा 15 अक्टोबर असिबु ब्लैक डे हाइना तोंगान बलोन थिंख्रब लुफ सिंगना कौखिबा जनरल स्ट्राइक ना महौसागुम दुकान सिंग थोंग हांगना खिद्रे लंबी सोरोकता पैसेंजर गाड़ी सिंग सेना खिद्रे अमदे लंबीदा मी थोंगनरकपि चांग यामना नेमखि जनरल स्ट्राइक असिगी मनुंगदा तंगाई फदबा थबक नतना महौसागुम पांगथोकनबा थबक सिंगदी पांगथोकपा उखिद्रे ख्वाइरंबल कैथेल यावना तोंगान कैथेल सिंग हांगना खिदे तोंगान मफमदगी पैसेंजर पुरगा लाकपा गाड़ी सिंग अमसुंग लानाई गाड़ी सिंग महौसागुम चेनबा उखिद्रे महौसागी थबक थरोमदा अहोंगबा उखि अमरोमदा जनरल स्ट्राइक असिदा पामदबा थौदोक थोक्तनबा सेक्युरिटीना अकनबा सेक्शन थौराक लौखतली जनरल स्ट्राइक असिनमरम ओरगा बिष्णुपुर डिस्ट्रिक्ट तसु सथरीबन असिनमरम ओरगा डिस्ट्रिक्ट असिनगी फाउल ने चलिबा टिदिम लंबीदा लनाई गाड़ी खक नतना पैसेंजर पुबा गाड़ी मत सेना खिद्रे डिस्ट्रिक्ट असिगी मरोइबा मफम सिंग अमदे अचौबा कैथेल सिंग बिष्णुपुर नंबोल अमदे ओइनाम कैथेल सिंग थोंग हांगना खिद्रे कैथेल अमता काना खिदे पामदबा थौदोक थोक्तनबा सेंट्रल अमदे स्टेट पुलिस सिंगना अकनबा मोंगदा ngak senbagi thabak chethaki डेंगी केस कया हेंगलकलबसु मरी लेनब डिपार्टमेंट लौखतम थोकप थबक सिंग लौखतबदगी मियोय कया पेनड्रे इम्फाल वेस्ट की मनुंग लैबा मफम कया डेंगी ना सोखलबसु डेंगी हेंगलकलिबा केस असि लाक्सिननबा मरी लेनब डिपार्टमेंट ना थोइदोकना होनब उड्रे डेंगी नाब इमुंग खरदा चंगलगा डेंगी संदोकलिबा कांग लेरे हारगा हिदा खरा काफथोकननबा पिरमलगा चटखिबा नतना हाउजिक फावबदी मपुंग फाना लाक्सिननबा थबक पाखतपा उड्रे टेलीविजन न चिंगबा पाउचेदा पौता खरा पीबा सिना हेंगलकलिबा डेंगी की केस असि लाक्सिनबा ngamgadoribra नत्रगा कांगी लेना संदोरपदा मरी लेनब डिपार्टमेंट तगदोरिबा थबक असि करिनो हंगनरकली सहेसिगी जनवरी थादगी अक्टोबर 12 फावबगी रिपोर्टा स्टेट असिदा डेंगी केस लिस्टिंग अनिगा चहुमगा मरिफु मंगा यौख्रे लाइना असिना मियोय अमा लैखिद्रे अक्टोबर 12 अमसुंग 13 दा सैंपल मरिफु 13 टेस्ट तौबदा डेंगी निम्फु निथोय थेंगनके डिस्ट्रिक्ट की ओइना येंगबदा इम्फाल वेस्ट ना लाइना असिगी ख्वाइदगी मसिंग याम्बा केस ओइरे हाउजिक फावबदा डिस्ट्रिक्ट असिगी अपुनबा केस लिस्टिंग अमगा चार्ट्रेट मरिफु 13 यौरे अनिसुबदा इम्फाल ईस्टना केस लिस्ट हुमगा हुंपुतरा मापन्ने जिरीबाम डिस्ट्रिक्ट की ओइना डेंगी केस अमता लैट्री हाइरी अमरोमदा नोने डिस्ट्रिक्ट सु कांगी लेना डेंगी दगी ngaktoknanaba maikhu kapthokre district asidasu dengue positive oiba miyoi kaya yaurokpadagi ngarang numidang none district headquarter ge longmai part 4 da maikhu kapthokpagi thabak adu none district headquarter da laiba मरिफु 13 सुबा बटालियन सीआरपीएफ की एक कंपनी ना पीसलैंड यूथ क्लब नोनेगा खुसम नदना चथखिबनी एनपीपी मणिपुर की फैक्ट फाइंडिंग कमिटी की चेयरमैन एमएलए खुराइजम लोकेना शिलोंग की रेड लैंड लाइबा मणिपुर भवन राजबारी की फिबम येंसिनख्रे मणिपुर की पुवारी का सागोनरीबा चही मरिफु हेलबा मणिपुरना इंडिया दा तिनखिबा मणिपुर की निंगथौगा खुदेक पिनखिबा मफम ओरिबा शिलोंग की मणिपुर भवन राजबारी मणिपुर लैंगा की रिकंस्ट्रक्शन रेस्टोरेशन की प्रोजेक्ट अमगी मखादा थबक पाइखटलखिबा अदुगी अदुदा सिदोखिबा अदुगा मरी लैनना एनपीपी मणिपुर के सेमखिबा मियोय मंगाना साबा फैक्ट फाइंडिंग कमिटी की चेयरमैन एमएलए खुराइजम लोकेना सिदोख्रबा मणिपुर भवन राजबारी की ओरिबा फिबम हाकथेंगना येंसिनखिबा लोइनना महाकना थागलकपा सोशल मीडिया पोस्ट अमदा मणिपुर राजबारी बिल्डिंग असे लमदम असिगी इनाक खुलबा कल्चर हिस्ट्री अमसुंग लिगेसी की खुदम अमने
Masibu Sidokiba se Hakchinna Lawi National People's Party NPP Manipur State Unit na Sem Kiba Fact Finding Committee ki Chairman Oina Oriba amasung mathau taba information khomjin bagi data lawgani committee na yang siliba sigi matung mapung faba report mari leinaba authority da numit 15 gi manungda pikhalagani heritage haiba se structure adu khaknate aikugi identity gi thawai oribani miyam gi southuk chafamni tongi mirol da liram gadaba wari amani haina fongdoki Mamangi lengakna Jal Jeevan Mission na yumthong chada marifutara mapan 10.6 thaknanaba ising pikre harba su che de khakta pirabra khangdoknanaba MP Dr. Angomcha Bimol akoijamna High Court ta PIL thakre court na hafta mari gi manungda pa khumpiraknanaba mari leinaba council da matam pikre MP Dr. Angomcha Bimol akoijamna Jal Jeevan Mission ke mari leinaba official na Manipur chada marifutara mapan 10.6 thaknanaba ising pikre harbasu miyamnade afaba thaknanaba ising fangde haibagi lakliba wakat matung inna Manipur da mapung fana thabakta onthoknanaba mieng sangbiu haina mahaki PIL aduda wakat ke Senapati Ukhrul Churasanpur Chandel Tamenglong na chingba district report ka ground oriba chanadabana Natana sel lana seasonary haibagi wakat lakle wakalakli ba wafuma se micham miyam gi fangpham thokpa hak matpane maramaduna court na miyam da achumba wild fanghan biu loinana akhanaba team semduna thigat hanbiu haiba wafam yaure kesa siga matang da hearing November gi tang 19 da left khre hairi Manipur gi puwari ga sagonari ba Manipur gi poni sagol sing aside machinjak safam ningthina lairektaba amasung senabiba mi masing walakpadagi khwairaman kethel yauna tongan ba Imphal manungi kolas mathakta ahing gyarekpa amasung lambi gi matai da miyamna hundorakpa fatta haudi kaya sasinduna Manipur gi mingsat purakna ba sagol singna punsi lele Manipur manungi Imphal manungi mafam kharada Lairak khulakta changduna machinjak thibada phubiba naurina kapiba nungna thomduna kihan khanganbata natana amora kai fata haudi marakta sangsinduna machinjak sasin bana Manipur gi sagol kari phibam da lakani tambangamdre haina sagol bu nuksijaba singna fongdorakli pumnama sigi mathakta nongmada miyoi kayana gari thoduna chatnariba lambi sorokta sagol kaya lefsinduna leibana khudong thiba kaya thoknanabagi maram oire maramaduna Manipur gi puwari ga sagonariba sagol ase mangkhidana ba sagol bu nuksijaba sing amasung miyamna thogdang lominanabagi matam oire haina fongdorakli Sangonji di Manipur gi oina ko international gi gano do level da jokal oina ko mena tairi magi mafamje matik sana sarkar preserve toroga thambiragadi mafam leitabni na magi sangpham leidre lambi sorok main road maya da sida leirisini rims ki gate leirisini sangonji ni mi masa khangjada bani na accident hoye de mari sanga mana deva gari na maning chaluro je pawra adi mi si jam jawa association thinking na mafam ja mafam da government da hairaga mafam piro phajana thamanlingi kondo NIT na loksan ki budagi changpham ju leitre handam na muhen water body gi da budagi chot sai main road to loi leire sangon na plastic chakhala abne si main road me asi da sangon plastic cha are moi association kangon mari leina basing ne ko ndu mafam ja mafam da thamma ga phajana hijab to tamanlingi BJP gi double engine lengak na saklamba wasak ama fawba ngakpa ngamdaba amadi miyoibagi punse lanthum law and order ngakpa ngamdra BJP lengak ase aikhoina para tambiba matam yaure haina Manipur Pradesh Congress Committee MPCC ki President su oiriba kaisa Megasandrna fongdokre wafama se lebak sunba thungna mamang thagi September 15 dagi October 15 fawba pangtogliba both chor gadi chor signature campaign thoramda fongdokhibani Kumbi Block Congress Committee amadi Wangkhem Soba team ga punna khusamnaduna Kumbi Kendra gi manung chana leiba Kumbi Satubu Public Ground da pangtokhiba thauram aduda Manipur Pradesh Congress Committee MPCC ki President MLA Kaisa Megasandrana Nauna Indian National Congress INC da nauna yaraklaba ithai dege social activist Wangkhem Sobabu taramna okay thauramasida MP YCC ki President W Anand ex MLA Singh Sanasam Bira Singh Y Surchandra L Radhakishore Kumbi LC da intending candidate oina thaurang toriba INC da nauna yaraklaba Wangkhem Soba Kumbi Block Congress Committee ki Vice President L Sarachandra amadi MPCC ki senior leader kyasu sarugya ki Kaisa Megasandra na makhatana BJP lengak na election mamang da lauthok lamba scheme amata mafung phane yohon bangamdri lamdamasi ki miwai kaya da zero account lupa lakh tara manga black money dagi puraklaga half kani haikiba adu ngasi hapangam libra lambi thong mai sing hiram khuding da sotharakpa Indian government na
सही खुदिंगी भारत की नहा करोड़ अनि थबक पीगनी हाइखिबा अदु ngasi पीबा ngamlabra भारत की नहारोल कया ngasi kangauna duna leire asigumba democracy bu khongaunaba kaya asidagi ngasi di kannanaba lairic lasu hairaba naha kaya university professor kaya legal practitioner na fawa yausulaktuna Manipura ahongba ama puraknanaba khwanaba mathau tare habasi ngasi da khangnarakle haiki मियाम की अवाब से राहुल गांधी जी ने खंबदेगी जस्टिस की दमक करप्शन की दमक डेमोक्रेसी को बुलाए हुए नसीनबा डेमोक्रेसी की अर्थ माहल पसमेयम सिंह भारत की संविधान काइथरक को अमसु अंडरमाइन तौरबा उसिलक्तबा मयाम असिकुबा मयाम सिंह से थेंगनबगी दमकता भारत जोड़ो यात्रा मणिपुर की महाराष्ट्र होगुना भारत जोड़ो न्याय यात्रा कोई खुद जाति में खेल बोलेतना नुसिनगदबनी मणिपुर सना लेबाक अमतनी कोई यूनिटी होइना लेगदबनी हाइबगी वाखलोंदा गसी संगसल लेबा नमफू शासन की लेगा मसे सिंगदुना सिग्नेचर कैंपेन करोड़ मंगा तौरे है का इलेक्शन कमीशन दा थादोरी हाइबी इलेक्शन कमीशन से मोदी ने फमु नत्रगा लेपु हाइबो मतदा दुम तौगुना लेरे दुना कोई मसी जस्टिस की दमकता केंद्रनबगी कोजनमनी वांगखेम सोबाना मणिपुर से कायदे हाइना लाउजबगी वानी मनुंगददी याम चाउना क्रैक चटलबनी अदुना मणिपुर से कनगे हारबदी थमोय सेंगबा कथोकपा ngamba लुचिंगबा अमा चंगे मरम अदुना लाकदबा 13 सुबा मणिपुर लेजिस्लेटिव असेंबली इलेक्शन असिदा कुंबी असेंबली कॉन्स्टिट्यूएंसी असिदगिसु थमोय सेंगबा लुचिंगबा अमा दरकार टाइ हाइके India's citizen mana any part of the country as da free move to wajai haidana Indian constitution da yam na mayek sheng na iye galari aduga India government asina India gi constitution ase salai bangam drabra India gi constitution ase salai bangam da bataragadi kari ngarugi makoina power ase sum paisala galari bana aduga Congress party dadi aina thajaba ase kari thajaba ge haba matamda variety distribution of power na amakalai variety distribution of power je Congress party da mami tai aduga atopa party dadi vertical distribution of power gi mami je yamna sauna tai aduna apai hoji maitai jinga se yamna aruba position amada leirabani Manipur se kaide na laujabagi wani Manipur se mari yamna sauna salabani Manipur kan ge haba targadi thamoi singba kathupa ngama lusingba se akhoi Manipur da thok darkar moyena Coalition Against Drugs and Alcohol Kadana Nisage Mayok Tatharakpa campaign ki Sarugamoina Manipur Kunaida Nisani Piba Saiteng Singbu Pakthok Chauthok na Wakal Kanthaminana ba Nongmagi Oiba Awareness Program ama Mahila Samiti Langmaitet Amasong Langmaitet Youth Development Association ga Kusam Naduna Langmaitet Mayai Laikai Public Community Hall Thawal District ta Pangthokre Awareness Program asigi thimna Nisana Kunaida Piba Saiteng Amasong Masibu Thingbada Miyam gi Thodang Haibasidani Awareness Program asigi presiding member Sing Oina President Kada Hijam Priyo Kumar, President Kada Thawal District Committee Athokpam Ongbi Bimola, Secretary Mahila Samiti Langmaithet Moirangthem Tomisna, Secretary Nongpok Laurembam Awang Laikai Mera Paibi Laurembam Thamalna Amasung Khoirom Chaubi Secretary Nongpok Laurembam Makhalaikai Mera Paibi Sarugyaki Resource Person Oina Vice President Kada Ningthaujam Dorena Nisana Sokhanba Kayagi Matangda Wafam Kaya Thamki Thasigi Tarahumdoi Dasu Awareness Program Amasu Wangoi Makhalaikai Community Hall Imphal West Pangthoki Awareness Program adu kada khwai yaifal nupi lo wangoi makhalaikai amasung Youth Welfare Association wangoi ga puna khusamna duna pangthokibani thorom asida Hijam Priyo Kumar President kada Thaunaujam Ongbi Ibemsa President khwai yaifal nupi lo wangoi makhalaikai Maisna Memcha President kada Imphal West District Committee amasung Thaunaujam Avinash Secretary Youth Welfare Association wangoina oike aduga thorom aduga Resource Person sing oina Takhelambam Git Chandra Maitai Secretary General kada Thaudam Bina Devi Treasurer Manipur Angalwadi Mahila Organization MAMO amasung Ningthaujam Doren Vice President Kadana Oike Nungthildasu Lamjau Part 1 Development Association Lamjau Makhalaikai ga puna khusam naduna Kaksing District ki manung chanalaiba Lamjau Makhalaikai da awareness program amasu pangthoki Resource Person sing oina Dipanjit Ningthaujam Secretary Organization United Committee Manipur UCM Ningthaujam Doren Vice President kada Maisna Manglembi Secretary Organization Apunba Manipur Kanba Imalov Angkil amasung W Sobhabati Advisor Lamjau Part 1 Development Association Lamjau Makhalaikai na oiki Hauzik Paugi Marakthana Tenber Break amtang lauzari
Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Every eye in the region also deserves the best. Free eye screening camp from 13 to 14 October 2025, 9 a.m. to 3 p.m. at CJ Eye Care Foundation, Langol. Procedures and investigation the 15% concession Pizari, PMJY, RBSK, and PCB na impanel Tobiri. Akupamaru Gitamak, CJ Eye Care Foundation the Pau Pobiro. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Shija Breast and Thyroid Clinic. Shija Hospitals now Breast Cancer Awareness Month asibu pangthokpa oina lakliba October gi tarik taraga humdoi dagi taraga nipan phawba loina na kunmari dagi kuntramathoi phawba free breast and thyroid cancer screening camp pangthokjagadauri. Mammogram amadi mari leinaba investigation singda 20% concession loina na procedures da 15% concession gi khudong chaba pizari. Breast and thyroid kamari leinaba hakchangi nungaitaba laibiragadi khudong chaba asi lobi hau akupa marol gi damak Shija Hospitals da pau phawbiro. Breaking matungda mayam mukahana taram nokchuri loine na makhataba pau pizari Tamenglong district pumba amade none district ke khulkharada Amar Falcon faba hatpa amadi lalon itik tawba thingle haina DC Tamenglong na order thokpa loine na cherak phangningai oi hari Tamenglong DC Dr L Angsim Dangsowa na thokpa cherol adugi matung inna Russia gi Siberia dagi paraklaga Africa gi Somalia tana paikikadaba uchek ase mahusada October gi ani suba chayol dagi horaga November tha loiba fawba laigani hariba matamasida Tamenglong district laiba khul khudingma ki Yergan yauna sakapada sijanaba nongmai sing thingalakna naba khangankhre order ase Tamenglong district ka lonaba none district ki khulkhara su chenagani kanagumba amatana uchek ase faba hatpa amadi lalonba yaroi masi Wildlife Protection Act 1972 gi section 50 amadi 51 gi makhada chairak phangningai oi miyam na miram dagi pairakpa khunja singna akhui puina hairaga khangnaba uchek ase hatpidanaba amadi nungaiba changjafam ohena naba hona se haina appeal tarakli International Book of Record Chanbagi Inspiring Human Award Pirakraba KS Tokyo Bu Lining Laishon Thoram Amaga Loinana Irabo Trust Imphal gi Advisor NG Nongyaina Taram Okre Thoramasida NG Nongyaina KS Tokyo na Mamal Thidana Mantik Nadana Kathokpa amasung Moral Ethics ka loinana miyam gi thabak tawbagi mahak National amasung International Award taraga taret lom fangkre mahak ki work ase role model amani awardee sing sige akhanaba state na service protection PC amaromda merger agreement 1949 namaram oiduna 1949 to 2025 ase forward chahi humputara mangarom India amasung Manipur gi lalhobu sing nga armed conflict thokle haujuk forward political solution tawba ngamdana lairi Laingak loan gi khulai paiba ihau wari sanaduna political solution purakadabani matamsana warishan puraktabana mase mishimina mikaf miracle mihat mipul kang khong saiba menkhat pawaragadaba mang tak pathokani maramasina wari sanabagi khudingma gyanagadaba fibam semgatuna armed conflict ase thuna warishan purakse khunai gi thabak toriba awardee singisu political solution asida thaudang lei hauzik forward unlawful activities prevention 1976 ki makhada Manipur gi khulai paiba lal holop nipal rom Bharat Sarkar na aina yadaba lofni haina lauthokli hairi District Health Society Thawbal amadi National Program for Health Care of the Elderly Thawbal gi mireng makhada Ayushman Arogya Mandir Sub Health Center Thawbal Khunau na sinduna International Day of Older Person gi thawram ngase Thawbal Khunau da leiba AAM Sub Health Center da pangthokre thawramadu da Thawbal Khunau AM SIC gi Community Health Officer Tongbram Bijaya amadi Thawbal District Nodal NPCC National Program for Palliative Care Officer Dr. Seriogi Timna UPIC Faudel Medical Team Galoinaduna Mafumadugi Ahal Oeraba Kayada NCD screening Tauki Amadi Ahal Oeraba Singna Karamna exercise Tawudage Havgi Matang the Su physiotherapy Singna Takpiki Pulna Han Oeraba Mui Kuntrarum Adudasu Achambakudol Tamki
Institution of Engineers India Manipur State Center na ngarang World Standard Day Thauram Government Polytechnic Campus tagel lalaiba State Center sigi seminar hall da pangthokre Thauram asida Soibam Tampha L Swamikanta amasung Dr. Sobhachandra Thoksomsu sargyakhi Lashilakpada haujuk fawbagi maroiba paw amukka hanna pijari Strike Chathari Dengue के केस कया हेंगलगलबसु मरी लेनब डिपार्टमेंट लौखटपम थोकप थबक सिंग लौखटबदगी मियोय कया पेनड्रे अमदी एनपीपी मणिपुर के फैक्ट फाइंडिंग कमिटी के चेयरमैन एमएलए खुराइजम लोकेना सिलोंग के रेड लैंड लाइबा मणिपुर भवन राजबारी की फिबम यंगसिनक्रे हौजिक फावगे नदी मणिपुर पाव मतांस लोजरे मेरेंग ताबी बपुनम पोमुका हन्ना खुरुमजरी